ꯍꯧꯈꯤꯕ ꯅꯨꯃꯤꯠ ꯈꯔꯅꯤ ꯇꯪꯗꯨ ꯂꯩꯇꯥꯅ ꯂꯩꯔꯨꯔꯕ ꯇꯨꯡꯗ ꯉꯔꯥꯡ ꯅꯨꯃꯤꯗꯥꯡ ꯄꯨꯡ 10 ꯔꯣꯝ ꯇꯥꯕꯗ ꯏꯝꯐꯥꯜꯒꯤ ꯃꯔꯨꯑꯣꯏꯕ ꯃꯐꯝ ꯀꯌꯥꯃꯔꯣꯝꯗ ꯅꯧꯅ ꯏꯔꯥꯡ ꯊꯣꯛꯈ꯭ꯔꯦ ꯃꯅꯤꯄꯨꯔ ꯄꯨꯂꯤꯁꯀꯤ IGP ꯖꯣꯟ 2 ꯀꯕꯤꯞ ꯀꯦ IPS ꯅ ꯇꯣꯡꯂꯛꯄ ꯃꯔꯨꯇꯤ ꯁꯤꯌꯥꯁ ꯀꯥꯔ ꯀ꯭ꯋꯥꯀꯩꯊꯦꯜꯒꯤ ꯇ꯭ꯔꯥꯐꯤꯛ ꯄꯣꯏꯟꯠ ꯃꯌꯥꯗ ꯃꯤꯌꯥꯝꯅ ꯉꯔꯥꯡ ꯅꯨꯃꯤꯗꯥꯡ ꯃꯩ ꯊꯥꯈ꯭ꯔꯦ ꯊꯧꯗꯣꯛ ꯊꯣꯛꯐꯝꯗꯒꯤ ꯐꯪꯕ ꯄꯥꯎꯅ ꯍꯥꯏ IG Ops K Jayanta IG Zone 2 Kabib K Imphal East ki SP Khetrimayum Sibakantana luchingba masing yamlaba police kangbu ama nambolda horakpa miyamgi khongjang namtharuraga Imphal lomda halakhibani makoina tonglakpa gari sing adu mathang thauraga lakpada masing yamlaba nupi amasung nupa kayana lambi thatlaga thamki makoigi gari sing adu check tawgani yeknaba puraga chatlamgani haiduna miyam aduna thawrang torokhi tanja aduda Kabib K di miyam marak adudagi leithoklaga atai police singi manakta leisillaga leikhi IGP Jayanta masamakna gari adu police ki ni hairaba fawba miyam aduna thawoina takide gari manungduda tear gas yawi nongmai maru yawi gari khamu yade gari kanna thawi haibana chingba toknga kayana maram oiraduna masing yamlaba miyam hochinarki amasung gari adu mathak makha onki amasung mai thadokhi 장어!